ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯤꯃꯥ ꯉꯥꯁꯦꯞꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯊꯕꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯕꯥ ꯃꯄꯨꯔꯣꯏꯕ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ꯫ ꯊꯕꯥ ꯃꯆꯥꯅꯨꯄꯥ 2 ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯤꯡꯅ ꯑꯆꯧ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒꯤ ꯃꯤꯡꯅ ꯑꯇꯣꯟ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯑꯆꯧꯗꯣ ꯌꯥꯝꯅ ꯅꯣꯏꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯃꯌꯥꯝꯅ ꯑꯆꯧꯕꯨ ꯅꯣꯏ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯂꯛꯅꯕꯤꯔꯝꯃꯤ꯫ ꯃꯤꯅ ꯂꯛꯅꯕꯗꯨꯗ ꯑꯆꯧꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯊꯕꯥꯗꯣ ꯃꯆꯥ 2ꯕꯨ ꯆꯥꯛ ꯄꯤꯖꯊꯣꯛꯂꯒ ꯃꯤꯒꯤ ꯂꯧ ꯀꯨꯝꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯊꯕꯥ ꯃꯆꯥ 2ꯗ ꯌꯦꯡꯗꯨꯅ, "ꯏꯃꯥꯒꯤ ꯑꯆꯧ, ꯑꯇꯣꯟ, ꯅꯆꯤꯟ ꯅꯅꯥꯎ ꯈꯠꯅꯗꯕꯤꯗ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ꯫ ꯏꯃꯥꯅ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯄꯗ ꯑꯆꯥꯄꯣꯠ ꯄꯨꯔꯛꯀꯅꯤ, ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯄ ꯌꯥꯗꯦꯀꯣ?" ꯑꯆꯧꯅ, "ꯍꯣꯏ ꯏꯃꯥ." ꯊꯕꯥꯗꯣ ꯂꯧꯕꯨꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯇꯣꯟꯅ ꯃꯌꯥꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯇꯥꯆꯧ, ꯑꯩ ꯂꯝꯄꯥꯛꯇ ꯊꯦꯝꯕꯨꯡ ꯍꯣꯏꯒ ꯁꯥꯟꯅꯔꯨꯒꯦ. ꯏꯃꯥꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ. ꯇꯥꯆꯧ ꯌꯨꯝ ꯁꯪꯂꯝꯃꯨ, ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯔꯨꯒꯦ." "ꯑꯗꯨꯗꯤ ꯑꯇꯣꯝꯕ, ꯌꯨꯝꯁꯤ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯝꯃꯁꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯨꯔꯁꯤ." ꯑꯇꯣꯟ ꯁꯨꯛꯇꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯇꯥꯆꯧꯁꯨ ꯁꯥꯟꯅꯕ ꯌꯥꯎꯗꯣꯏꯔꯣ?" "ꯌꯥꯎꯗꯣꯏꯅꯤ." "ꯇꯥꯆꯧꯗꯤ ꯀꯟꯅ ꯆꯦꯟꯕꯁꯨ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ. ꯇꯥꯆꯧ, ꯅꯪ ꯌꯨꯝ ꯁꯪꯂꯝꯃꯨ, ꯑꯩ ꯀꯨꯏꯅ ꯁꯥꯟꯅꯔꯛꯑꯣই, ꯊꯨꯅ ꯍꯜꯂꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯇꯣꯟꯗꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯆꯧꯗꯨ ꯁꯥꯟꯅꯕ ꯆꯠꯅꯤꯡꯕꯁꯨ ꯆꯠꯄ ꯐꯪꯂꯝꯗꯦ꯫ ꯑꯆꯧꯅ ꯈꯜꯂꯤ, "ꯑꯩꯁꯨ ꯌꯥꯡ ꯀꯪꯂꯝꯃꯗꯤ ꯁꯥꯟꯅꯕ ꯌꯥꯎꯕ ꯌꯥꯔꯝꯒꯅꯤꯀꯣ. ꯑꯩꯅ ꯅꯣꯏꯕꯅꯤꯅ ꯀꯅꯥꯅꯁꯨ ꯑꯩꯕꯨꯁꯨ ꯁꯥꯟꯅꯕ ꯌꯥꯎꯍꯟꯅꯤꯡꯗꯦ." ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯆꯧꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯆꯧꯗꯣ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯁꯣꯝꯗ ꯑꯇꯣꯟꯗꯣ ꯂꯝꯄꯥꯛꯇ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯃꯅ, "ꯑꯇꯣꯟ, ꯅꯣꯏ ꯇꯥꯆꯧ ꯁꯥꯃꯨꯗꯣ ꯄꯨꯔꯛꯎ ꯌꯥꯗ꯭ꯔꯣ, ꯇꯣꯡꯕ ꯁꯥꯟꯅꯅꯕ?" ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯇꯣꯟꯒꯤ ꯃꯌꯥꯝꯕꯗꯣ, ꯁꯥꯃꯨꯗ ꯁꯥꯃꯨꯅꯤ, ꯆꯠꯄ ꯀꯥꯁꯦ ꯂꯩꯕꯥꯛꯀ ꯊꯛ ꯊꯛ ꯅꯤꯛꯄꯅꯤ. ꯑꯗꯣ ꯑꯇꯣꯟ, ꯍꯌꯦꯡꯗꯤ ꯅꯣꯏ ꯇꯥꯆꯧ ꯁꯥꯃꯨꯗꯣ ꯄꯨꯔꯛꯑꯣ, ꯇꯣꯡꯕ ꯁꯥꯟꯅꯒꯦ." ꯑꯇꯣꯟꯗꯣ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯇꯣꯟꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯏꯃꯥꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗꯦ." "ꯀꯩꯒꯤ ꯊꯣꯛꯍꯟꯗ꯭ꯔꯤꯕ? ꯅꯣꯏꯕꯒꯤ ꯏꯀꯥꯏꯗꯨꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗꯕ ꯑꯣꯏꯔꯝꯅꯤ, ꯅꯠꯇ꯭ꯔꯅꯦ ꯑꯇꯣꯟ?" ꯑꯇꯣꯟꯗꯣ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯑꯆꯧꯒ ꯑꯇꯣꯟꯒꯁꯨ ꯆꯥꯎꯔꯦ꯫ ꯑꯇꯣꯟ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯑꯆꯧꯅ ꯂꯧꯁꯤꯡ ꯏꯪꯈꯣꯜ ꯁꯝꯕꯜ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯊꯕꯥ ꯃꯆꯥ 2 ꯆꯥꯎꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯆꯧꯗꯣ ꯃꯈꯣꯏꯒꯤ ꯁꯟ ꯑꯗꯨ ꯄꯨꯟꯕ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯊꯦꯝꯕꯨꯡꯒ ꯐꯩꯖꯥꯎꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ, "ꯑꯥꯗ ꯁꯟ ꯍꯣꯏꯔꯒ ꯂꯥꯛꯂꯤꯕꯁꯤꯗꯤ ꯁꯥꯃꯨ ꯑꯆꯧꯗꯨ ꯅꯠꯇ꯭ꯔꯅꯦ?" "ꯃꯥꯅꯤꯗ ꯏꯇꯥꯎ, ꯉꯁꯤꯗꯤ ꯁꯥꯃꯨ ꯑꯆꯧꯁꯦ ꯂꯛꯅꯁꯤ." "ꯌꯥꯏ ꯏꯇꯥꯎ, ꯂꯛꯅꯁꯤ. ꯃꯥꯗꯤ ꯑꯩꯈꯣꯏ ꯃꯅꯥꯛ ꯌꯧꯕ ꯌꯧꯁꯤꯜꯂꯛꯂꯦꯅꯦ ꯏꯇꯥꯎ, ꯅꯪ ꯑꯝꯇ ꯀꯧ." "ꯍꯣꯏ, ꯀꯧꯒꯦ ꯏꯇꯥꯎ." "ꯑꯣ, ꯁꯥꯃꯨ ꯑꯆꯧ!" ꯊꯦꯝꯕꯨꯡꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯑꯆꯧꯁꯨ ꯂꯦꯞꯂꯝꯃꯤ꯫ ꯑꯆꯧꯗꯣ ꯊꯦꯝꯕꯨꯡꯒ ꯐꯩꯖꯥꯎꯒꯗ ꯌꯦꯡꯗꯨꯅ, "ꯏꯇꯥꯎ, ꯑꯩ ꯀꯧꯕ꯭ꯔꯣ?" "ꯀꯧꯋꯦ, ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯅꯣ?" "ꯏꯇꯥꯎ, ꯑꯩ ꯁꯟ ꯁꯖꯤꯛ ꯄꯤꯖꯔꯨꯒꯦ ꯇꯧꯕꯅꯤ." ꯊꯦꯝꯕꯨꯡꯅ, "ꯏꯇꯥꯎ ꯑꯆꯧ, ꯅꯪꯕꯨ ꯀꯔꯤ ꯆꯥꯒꯦ, ꯑꯁꯨꯛ ꯌꯥꯝ ꯅꯣꯏꯔꯤꯕꯁꯤꯕꯣ? ꯅꯪꯒꯤ ꯈꯨꯅꯣꯏ ꯑꯁꯤꯗꯤꯅꯦ, ꯃꯤꯅ ꯏꯇꯥꯎꯕꯨ ꯁꯥꯃꯨ ꯑꯆꯧ ꯍꯥꯏꯅ ꯀꯧꯅꯔꯤꯕꯁꯦ. ꯏꯇꯥꯎ, ꯅꯪ ꯅꯨꯄꯤ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ." ꯐꯩꯖꯥꯎꯅ ꯅꯣꯛꯇꯨꯅ, "ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯏꯇꯥꯎ ꯁꯥꯃꯨ, ꯁꯣꯏꯔꯦ, ꯏꯇꯥꯎ ꯑꯆꯧꯗ ꯌꯥꯕꯤꯗꯣꯏꯅꯣ? ꯅꯣꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯨꯝꯕ 5 ꯂꯨꯝꯂꯝꯅꯦ. ꯏꯇꯥꯎ, ꯅꯪꯒꯤ ꯃꯤꯡꯁꯦ ꯑꯆꯧ ꯀꯧꯔꯒꯨꯝꯁꯦ." "ꯁꯥꯃꯨ ꯑꯗꯨꯝ ꯀꯧꯔꯁꯦꯕ, ꯁꯥꯃꯨ ꯀꯧꯕꯅ ꯄꯛꯆꯔꯅꯦꯕ." ꯑꯆꯧꯗꯣ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ "ꯅꯣꯏ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ, ꯅꯣꯏꯔꯤꯁꯦ ꯄꯥꯡꯒꯜ ꯀꯟꯗꯣꯏꯅꯦ ꯍꯥꯏꯅ ꯏꯃꯥꯅ ꯍꯥꯏ." ꯊꯦꯝꯕꯨꯡ ꯅꯣꯛꯂꯒ, "ꯅꯣꯏ ꯏꯃꯥꯅ ꯅꯉꯣꯟꯗ ꯍꯥꯏꯖꯤꯜꯂꯤꯅꯦ. ꯑꯅꯣꯏꯕ ꯃꯤꯗꯤ ꯃꯄꯥꯡꯒꯜ ꯌꯥꯎꯗꯕꯅꯤ. ꯊꯥꯖꯗ꯭ꯔꯒ ꯏꯕꯥꯅꯤ ꯐꯨꯅꯁꯤꯔꯣ? ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯉꯁꯤꯔꯣ? ꯑꯩꯅ ꯑꯗꯨꯝ ꯉꯝꯅꯦꯕ." ꯊꯦꯝꯕꯨꯡꯒ ꯐꯩꯖꯥꯎꯒꯅ ꯑꯆꯧꯒꯤ ꯂꯝꯕꯤ ꯊꯠꯆꯤꯟꯗꯨꯅ ꯑꯆꯧꯕꯨ ꯀꯔꯦꯝꯅꯕꯤꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯆꯧꯕꯨ ꯁꯥꯃꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯣꯏ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯅꯣꯛꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯆꯧꯗꯨ ꯎꯃꯪꯗ ꯁꯤꯡ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯈꯣꯏꯃꯨꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯈꯣꯏꯃꯨꯅ, "ꯁꯥꯃꯨ, ꯀꯔꯥꯏꯗꯅꯣ ꯅꯪꯗꯤ?" "ꯑꯆꯧ, ꯈꯔ ꯁꯥꯎ, ꯑꯩ ꯁꯥꯃꯨ ꯀꯧꯗꯦ, ꯑꯩꯉꯣꯟꯗ ꯁꯥꯃꯨ ꯀꯧꯔꯛꯀꯅꯨ." "ꯅꯪ ꯁꯥꯃꯨ ꯀꯧꯗ꯭ꯔꯁꯨ ꯅꯪꯗꯤ ꯁꯥꯃꯨ ꯃꯥꯟ, ꯑꯗꯨꯅ ꯑꯩꯗꯤ ꯁꯥꯃꯨ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯅꯤ. ꯁꯥꯃꯨ ꯀꯧꯔꯛꯂꯗꯤ ꯑꯩꯗꯤ ꯈꯨꯝꯃꯣꯏ. ꯈꯨꯝꯗ꯭ꯔꯗꯤ ꯑꯗꯨꯝ ꯀꯧꯔꯦꯗꯅ, ꯁꯥꯃꯨ ꯁꯥꯃꯨꯅ." "ꯑꯗꯣ ꯁꯥꯃꯨ, ꯅꯪ
ꯅꯪꯁꯦ ꯁꯥꯃꯨ ꯑꯣꯏꯅ ꯄꯣꯛꯀꯗꯕꯗ ꯁꯣꯏꯗꯅ ꯃꯤ ꯑꯣꯏꯅ ꯄꯣꯛꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯏꯃꯥꯅ ꯎꯃꯪꯗꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯊꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ ꯅꯪ ꯅꯁꯥꯅ ꯅꯁꯥꯁꯦ ꯁꯥꯃꯨꯅꯤ ꯍꯥꯏꯅ ꯍꯥꯏꯖꯧ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯅꯪꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯀꯅꯤ ꯑꯩ ꯁꯥꯃꯨ ꯅꯠꯇꯦ ꯑꯩ ꯑꯆꯧꯅꯤ ꯅꯪ ꯁꯥꯃꯨꯅꯤ ꯍꯥꯏꯖꯗ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯂꯝꯕꯤ ꯑꯩꯅ ꯊꯠꯂꯒ ꯑꯗꯨꯝ ꯊꯝꯕ ꯇꯥꯕꯅꯤ ꯈꯣꯏꯃꯨꯅ ꯑꯆꯧꯕꯨ ꯊꯠꯇꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯆꯧꯅ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯈꯣꯏꯃꯨꯅ ꯌꯥꯔꯝꯗꯦ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯔꯦ ꯊꯕꯥ ꯎꯃꯪꯗ ꯁꯤꯡ ꯊꯤꯕ ꯆꯠꯈꯤꯕ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯇꯕꯗꯨꯗ ꯊꯕꯥꯁꯨ ꯊꯣꯡꯒꯥꯜꯗ ꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯕꯨ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯂꯥꯛꯄ ꯎꯗꯕꯗꯨꯗ ꯊꯕꯥ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯆꯧꯕꯗꯨꯕꯨ ꯎꯃꯪꯗ ꯁꯤꯡ ꯊꯤꯕ ꯆꯠꯈꯤꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯆꯠꯈꯤꯕꯗꯤ ꯐꯅ ꯀꯨꯏꯔꯦ ꯑꯇꯣꯝꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯏꯆꯥ ꯑꯅꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯕꯗꯒꯤ ꯅꯍꯥꯛꯅ ꯀꯟꯕꯤꯌꯨꯀꯣ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯇꯣꯟꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯑꯇꯣꯟ ꯃꯃꯥꯅ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯃꯥ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ ꯏꯃꯨꯡꯗ ꯐꯖꯅ ꯂꯩꯔꯝꯕ ꯌꯥꯗ꯭ꯔꯣ ꯑꯇꯣꯝꯕ ꯅꯪ ꯇꯥꯆꯧꯗꯨ ꯎꯃꯪꯗ ꯏꯃꯥꯅ ꯁꯤꯡ ꯈꯔ ꯊꯤꯔꯨꯁꯣ ꯍꯥꯏꯗꯨꯅ ꯆꯠꯍꯟꯈꯤꯕꯅꯤ ꯆꯠꯈꯤꯕꯗꯤ ꯐꯅ ꯀꯨꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯎꯃꯪꯂꯣꯝꯗ ꯆꯠꯇꯨꯅ ꯅꯌꯥꯝꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦꯔꯣ ꯍꯣꯏ ꯌꯦꯡꯂꯨꯒꯦ ꯏꯃꯥ ꯑꯇꯣꯟꯗꯨ ꯃꯌꯥꯝꯕꯕꯨ ꯌꯦꯡꯕ ꯎꯃꯪꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯇꯥꯔꯛꯂꯕꯅꯤ ꯈꯣꯏꯃꯨꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯆꯧꯁꯨ ꯎꯃꯪꯗ ꯆꯪꯗꯨꯅ ꯁꯤꯡ ꯊꯤꯔꯝꯃꯤ ꯑꯇꯣꯟꯁꯨ ꯎꯃꯪ ꯌꯧꯔꯛꯂꯝꯃꯤ ꯎꯃꯪ ꯌꯧꯕꯒ ꯑꯇꯣꯟ ꯃꯌꯥꯝꯕꯕꯨ ꯀꯧꯔꯝꯃꯤ ꯑꯆꯧꯁꯨ ꯎꯃꯪ manungdagi sing khara thiduna thoklai aton mayambabu ubada taso hausi phawu umangda kari tari imanadi taso halakri na pakhatpada loihore khoimuna aigi lambi thaklaga lei ma sakhibaga umangda sangtun ai sing thiribani singsu yamna phangakchi taso no yumda jalasi asi aiduna masil manaudu yumda halaklami thabadu masani halakpa ubada nena tarami asawna purakpa sing aduna chak thongduna mama masa makoi ahumdu chaminarami asawdu saksu yamna sarami asawna mamada ima cha ukchi cha khraga hapo ho ima hapaki thabana safuda yauriba sak adu hapirami cha ising sabasu tokladuna makoido tumba sangkhirami nongma tondo thangnaba khudagi lembiton kobi nupi ama puduna laklami thabana masanupada sumna hairami atomba nangna tawriba sibu karino nathakta nayamba masu leire ima yada dawbani moi ahalaman singna atopada thajanaba tawbadagi sienda yadadana sienmani thabasu masanupana nupi ama puraklabanina leikaigi ahal khara paw haidokpa tharami nupi mayumnasu nganna thilaknaba hairami thaba kaithelda sattuna mamau thinbada sena innanaba mapi marol leirami asumna numidangi sak saduna thaba amadi leikaigi mau kharaga lembitonbu mayumda thilaklammi nupi mayumna luhongbadu thuna hongnaba hairami luhongba nangnaba haiduna atongi ka ama tokhaina sarami atonsu lembitonga luhonglammi luhongba nonganbagi ayukni lembitondu phana thenglaba phauba haugatlamdi thabasu ngasidi yahu khra thengna haugatlami man haugatlaba phauba kayimta tawramdabaduda karino ne ikoi maudubu hausi phauba haugatriba zatlani masaga nungaitraba zatna thabadu matomta asumna haijarami imungi thabaksinga dusu thabana loisilami phana thenglaba phauba haugalaktabaduda thabadu lembitonbu kauraklami adumna kaubaduda lembitonga tongadu mikap thoklaklami lembiton sugatuna nupa nang mapandamda thoklaga ai isa nungaite haidana amukta hairaso nupi nang sulakpuda ngairi haurabra kaina nupa haurabra kaidi aise asengbagi isa yam nungaitaba zatni hoi ai imada hairuragi atondo magi kadagi thoklai atonna mamada ima namong nupidu makok siktana leiri imaubu makok sieba phare pothajarasan asi hairamlaga thabasu thokre aton su kada muksangakuna magi nupida asumna hairami dupi nangbu nakok si hairidubo ayamaiba kawusoro nupa amaibaga kawrun ngarangda luhongbada ngairi mina khangkhraga kumlaina naba mahoma laure haidana hainakhini ai kai nupi nangna hairibudubudi jumi anama sum khangjilaga thambasu phattedana kaisu tawroi maina phajagisani adu nupa cha haubamda thaksiduna koksikpa phabri yenge hoi ai mada cha lolu haina haikragi atondo moi kadagi thoklaktuna mamagi manakta laktuna asumna hairami
ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯗꯣ ꯆꯥ ꯊꯛꯅꯤꯡꯕ ꯃꯥꯜꯂꯤ ꯆꯥ ꯈꯤꯇ ꯂꯣꯟꯕꯤꯌꯨꯕ ꯍꯣꯏ ꯏꯃꯥ ꯂꯣꯟꯒꯦ ꯑꯗꯣ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯗꯤ ꯊꯨꯝꯗ꯭ꯔꯗꯤ ꯊꯛꯇꯕꯅꯤ ꯆꯥꯗꯣ ꯈꯔ ꯊꯨꯝꯍꯜ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯇꯣꯟꯗꯨ ꯊꯣꯛꯈ꯭ꯔꯦ ꯊꯕꯥꯅ ꯃꯃꯧꯅ ꯊꯛꯅꯅꯕ ꯆꯥ ꯂꯣꯜꯂꯝꯃꯤ ꯑꯇꯣꯟꯅ ꯆꯥꯗꯨ ꯄꯨꯁꯤꯟꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯊꯛꯃꯤꯟꯅꯔꯝꯃꯤ ꯊꯕꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟ ꯑꯁꯤ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯂꯝꯗꯦ ꯃꯆꯤꯟꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯠꯂꯝꯗꯦ ꯂꯦꯝꯕꯤꯇꯣꯟꯅ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯊꯥ ꯑꯃ ꯍꯦꯜꯂꯛꯂꯤ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯗꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯊꯕꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯄꯨꯂꯞ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯔꯤ ꯑꯆꯧꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯩ ꯆꯥꯎꯗ꯭ꯔꯦ ꯆꯥꯛ ꯈꯤꯇ ꯍꯥꯞꯄꯤꯔꯛꯑꯣ ꯍꯣꯏ ꯏꯃꯥ ꯍꯥꯞꯄꯒꯦ ꯊꯕꯥ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯣꯛꯇꯨꯅ ꯃꯆꯥꯒꯤ ꯆꯥꯛ ꯍꯥꯞꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯤꯇꯣꯟꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯑꯗꯨꯒ ꯃꯊꯤꯕꯣꯡ ꯆꯥꯛꯅ ꯕꯣꯔꯥ ꯑꯃ ꯆꯥꯏ ꯅꯣꯏꯔꯤ ꯈꯨꯅꯣꯏꯁꯤꯒ ꯃꯤꯅ ꯁꯥꯃꯨꯅ ꯂꯛꯅꯕꯤꯔꯤꯁꯦ ꯃꯇꯤꯛ ꯍꯦꯛ ꯆꯥꯏ ꯊꯕꯥ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯂꯦꯝꯕꯤꯇꯣꯟ ꯅꯪꯒꯤꯁꯨ ꯆꯥꯛꯇꯣ ꯌꯥꯎꯗ꯭ꯔꯦ ꯆꯥꯛ ꯈꯔ ꯍꯥꯞꯂꯝꯃꯨꯔꯣ ꯂꯦꯝꯕꯤꯇꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯌꯥꯔꯦ ꯏꯃꯥ ꯍꯥꯞꯄꯤꯔꯅꯨ ꯁꯤ ꯐꯥꯎꯕ ꯉꯝꯗ ꯆꯥꯔꯕꯅꯤ ꯀꯣꯛꯁꯤꯁꯨ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯃꯥ ꯆꯥꯕꯒꯤ ꯊꯛꯄꯒꯤ ꯃꯌꯥꯝꯁꯦ ꯉꯁꯤꯗꯤ ꯏꯃꯥꯅ ꯈꯔ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯣꯏ ꯏꯃꯥ ꯂꯣꯏꯁꯤꯟꯕꯤꯔꯒꯦ ꯂꯦꯝꯕꯤꯇꯣꯟꯗꯣ ꯀꯣꯝꯄꯥꯛ ꯑꯗꯨꯗ ꯃꯈꯨꯠꯇ ꯁꯨꯞ ꯂꯨꯞꯇꯨꯅ ꯍꯧꯒꯠꯈꯤꯔꯝꯃꯤ ꯑꯇꯣꯟꯁꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯑꯆꯧꯗꯤ ꯆꯥꯛ ꯆꯥꯔꯤ ꯊꯕꯥ ꯑꯆꯧꯗ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯑꯆꯧꯕ ꯅꯪꯁꯨ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯊꯤꯅꯕ ꯇꯧꯔꯣ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯕꯁꯤ ꯏꯃꯥ ꯀꯌꯥ ꯄꯥꯝꯗꯦ ꯏꯃꯥ ꯑꯩꯅꯕꯨ ꯀꯔꯤ ꯊꯕꯛ ꯁꯨꯗꯣꯏꯅꯣ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯗ꯭ꯔꯣ ꯅꯪ ꯈꯨꯔꯥ ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯃꯤ ꯊꯤꯔꯦꯅ ꯇꯥꯏ ꯏꯃꯥ ꯆꯠꯇꯨꯅ ꯍꯥꯏꯅꯔꯨꯔꯒꯦ ꯑꯗꯨ ꯑꯣꯏꯅ ꯌꯥꯎ ꯑꯁꯨꯝꯅ ꯊꯕꯥꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ ꯊꯕꯥ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡꯗꯨ ꯁꯤꯡꯖꯤꯜꯂꯗꯨꯅ ꯇꯣꯃꯥꯜ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯇꯣꯃꯥꯜꯁꯨ ꯆꯥꯛ ꯇꯣꯛꯄꯒꯤ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯃꯥꯜ ꯊꯕꯥꯕꯨ ꯎꯕꯗ ꯏꯇꯩꯃ ꯂꯦꯡꯕꯤꯔꯛꯂꯤ ꯉꯁꯤ ꯊꯥꯖꯗꯅ ꯏꯇꯩꯃꯅ ꯑꯩꯒꯤꯁꯤꯗ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ ꯏꯇꯩꯃ ꯇꯣꯃꯥꯜ ꯏꯇꯩꯃꯁꯤ ꯅꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯀꯩ ꯋꯥꯅꯣ ꯏꯇꯩꯃ ꯅꯅꯥꯎꯗꯤ ꯍꯦꯛꯇ ꯍꯥꯏ ꯁꯨꯝꯗꯧꯕꯅꯤ ꯅꯪꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯃꯤ ꯊꯤꯔꯤ ꯍꯥꯏꯅ ꯏꯇꯩꯃꯅ ꯇꯥꯏ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯆꯧꯗꯣ ꯃꯥꯕꯨ ꯌꯥꯎꯍꯟꯒꯦ ꯍꯥꯏꯗꯨꯅ ꯏꯇꯩꯃꯅ ꯈꯜꯂꯤ ꯏꯇꯩꯃ ꯑꯩꯗꯤ ꯊꯕꯛ ꯁꯨꯕꯒꯤ ꯃꯤ ꯊꯤꯔꯤꯕꯁꯤꯗꯤ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯁꯨꯅꯕꯅꯤ ꯏꯇꯩꯃꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯆꯧꯗꯨꯗꯤ ꯃꯁꯥꯕꯨ ꯌꯥꯝꯅ ꯅꯣꯏꯕꯗꯥꯏꯅꯦ ꯃꯥꯕꯨ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯇꯧꯕ ꯏꯁꯤꯡ ꯆꯥꯏꯕ ꯉꯝꯒꯗ꯭ꯔꯅꯦ ꯉꯝꯅꯤ ꯏꯇꯩꯃꯅ ꯇꯧꯒꯗꯕꯁꯤꯡꯗꯣ ꯍꯥꯏꯒꯦ ꯏꯇꯩꯃꯁꯤ ꯃꯥꯒꯤ ꯈꯟꯕꯗ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤ ꯑꯗꯨꯗꯤ ꯏꯇꯩꯃ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯊꯥꯕꯤꯔꯛꯂꯣ ꯇꯣꯃꯥꯜꯅ ꯌꯥꯔꯛꯄꯗꯨꯗꯗꯤ ꯊꯕꯥꯁꯨ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯊꯕꯥ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯆꯥꯗ ꯇꯧꯒꯗꯕꯁꯤꯡꯗꯣ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯆꯧꯗꯨ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯇꯣꯃꯥꯜ ꯑꯆꯧꯕꯨ ꯎꯕꯗ ꯑꯆꯧ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯈꯨꯔꯥ ꯅꯪꯅ ꯇꯧꯒꯗꯕꯗꯣ ꯍꯥꯏꯔꯒ ꯂꯥꯛꯑꯣ ꯍꯣꯏ ꯈꯨꯔꯥ ꯇꯣꯃꯥꯜꯅ ꯑꯆꯧꯅ ꯇꯧꯒꯗꯕꯁꯤꯡꯗꯨ ꯇꯥꯛꯂꯝꯃꯤ ꯂꯩꯕꯥꯛ ꯑꯁꯤ ꯇꯧꯔꯒ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯒꯗꯕꯅꯤ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯆꯥꯏꯒꯗꯕꯅꯤ ꯅꯥꯄꯤ ꯍꯧꯔꯕꯁꯨ ꯐꯣꯏꯗꯠꯀꯗꯕꯅꯤ ꯃꯁꯤꯅꯤ ꯅꯪꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯑꯗꯣ ꯅꯪꯕꯨ ꯈꯨꯔꯥꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯪꯕꯨ ꯍꯩꯒꯗ꯭ꯔꯣ ꯍꯩꯅꯤ ꯈꯨꯔꯥ ꯐꯔꯦ ꯑꯗꯨꯗꯤ ꯈꯨꯔꯥ ꯌꯣꯝꯄꯥꯛ ꯄꯨꯊꯣꯔꯛꯂꯒꯦ ꯑꯗꯣ ꯏꯪꯈꯣꯜꯁꯤꯃ ꯂꯩꯕꯥꯛ ꯇꯧꯒꯗꯕꯅꯤ ꯍꯣꯏ ꯈꯨꯔꯥ ꯇꯧꯒꯦ ꯇꯣꯃꯥꯜꯗꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯌꯣꯝꯄꯥꯛ ꯂꯧꯊꯣꯛꯇꯨꯅ ꯑꯆꯧꯗ ꯄꯤꯔꯝꯃꯤ ꯑꯆꯧ ꯌꯣꯝꯄꯥꯛꯇꯨ ꯄꯥꯏꯗꯨꯅ ꯏꯪꯈꯣꯜ ꯂꯩꯕꯥꯛꯇꯨ ꯇꯧꯔꯝꯃꯤ ꯑꯆꯧꯗꯨ ꯃꯁꯥꯒ ꯅꯣꯏꯕꯗꯨꯗ ꯂꯩꯕꯥꯛ ꯇꯧꯕꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯁꯣꯝꯗ ꯊꯕꯥꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯦꯝꯕꯤꯇꯣꯟꯗꯨ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯃꯅꯦꯝꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯩꯒꯤ ꯐꯤ ꯑꯃꯣꯠꯄ ꯈꯔꯁꯤꯒ ꯅꯆꯥꯅꯨꯄꯥꯒꯤ ꯐꯤ ꯑꯃꯣꯠꯄꯁꯤꯒ ꯑꯃꯨꯛꯇ ꯁꯨꯗꯣꯛꯄꯤꯔꯨꯁꯨ ꯅꯃꯧꯁꯦ ꯍꯛꯆꯥꯡ ꯌꯥꯝꯅ ꯉꯝꯗ꯭ꯔꯕ ꯐꯤꯁꯤ ꯁꯨꯔꯝꯗ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯅꯆꯥꯅꯨꯄꯥꯅ ꯑꯃꯨꯛ ꯁꯥꯎꯔꯗꯕ ꯊꯕꯥꯗꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯈꯠꯅꯕ ꯇꯟꯕꯒꯤ ꯐꯤꯗꯨ ꯂꯧꯔꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯗꯨ ꯐꯤ ꯑꯗꯨ ꯃꯅꯦꯝꯗ ꯄꯤꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯕꯥ ꯐꯤꯁꯤꯡꯗꯨ ꯄꯨꯗꯨꯅ ꯇꯨꯔꯦꯜꯗ ꯐꯤ ꯁꯨꯕ ꯆꯠꯂꯝꯃꯤ ꯊꯕꯥꯅ ꯐꯤ ꯁꯨꯕ ꯆꯠꯈ꯭ꯔꯤꯉꯩ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯌꯥꯝꯅ ꯀꯟꯕ ꯑꯁꯪꯕꯤꯗꯨ ꯂꯥꯛꯂꯝꯃꯤ ꯑꯁꯪꯕꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯦꯝꯕꯤꯇꯣꯟꯕꯨ ꯀꯧꯔꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯑꯁꯪꯕꯤ ꯎꯕꯗ ꯂꯦꯝꯕꯤꯇꯣꯟꯗꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯩꯃ ꯏꯆꯦ ꯁꯪꯕꯤ ꯅꯪ ꯑꯣꯏꯔꯦ ꯃꯪꯒꯣꯜꯁꯤꯗ ꯍꯦꯛꯇ ꯀꯥꯈꯠꯂꯛꯑꯣ ꯏꯆꯦꯁꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯑꯩꯈꯣꯏꯔꯣꯝꯗ ꯀꯣꯏꯊꯣꯔꯛꯄ ꯌꯥꯔꯤ ꯄꯣꯠꯅꯤ
Nate nangbu yumda sum leibasibu hainabro. Ise aina hena isi hoida lakninglibani. Isase inung nungaitaba handakse. Nasa nungaitradi amaiba makauraga yingthokpa yadro. Nakoi nanembukna leikaida loire nangbu hullaga ngangbada isedine taba ngamdre. Ise aikoi nembukna aibu hullaga kamai ngangino. Oh luhongbadagi chakhum sangduna sak amuta thongdri. Thabak suningde mathibung sakti bora bora sai sinidana. Lembiton sauna leikaida aigi maramda adu ek haiba khangninda ngasidi lembiton kananu khangan batari isia aisu imungi thabakse tawroigi yauna tawjibani imung ngasidi aigi nupana puraga aina kaidobagi thabak tawjarudoido nangna hairibado yamna summa wani adu lembiton atonda hainaraga nakoini tongana sana bato nakoigisu nasana su yaurakan mirem singse thaktuna dom leirabadi nangbo saukhatpa ngamlaroi haibani Isina hairibado yamna summa wani horen nanang nupa hek halakpaga tongana saba yuwa phamse hek thaudoklage mana yada yadragana ipamna chakhrage hairaga loire isya amaromdadi nakhoi nanang nupa se ai yam kibani aina muk haikradi loire aina saningi haibase lolona leiratlaga pusilaktoini adugidi nakhoi na tai hoisu yam phai isigi khudumbi sida haplaga unglibani isina nakhoi na tai da hairaga tongana sabadagi kaya nungaira chaningbada sa nungaire lembiton ga asangbi ga du wari sanaduna leirami asangbi su ngaihak wathi ngangnaraga mayumda satki thabasu phi suba loiduna tureldagi karai asangbi ga thengnarami asangbi noksinaduna indomcha turelda phi sururiro hoine indomcha se turelda phi sururibani nangbu karai salurino indomcha aise mi ma unarubani ado indomcha gi maunubidudi yungi thabak amta tawdi haina numit chupa tumbaga sabaga lei haidana mi na hainaribasibo asumbara indomcha kanana tawdi harino tawida indomcha na khara khara mateng pangbagi wan yungi thabak ayambadi imauna tawba ngaktani indomcha aigi wadi namaudo ngallingai sida nakhutcha warak hau haiste leire adudi indomcha ayamuk satnaba tawrage asiyai-duna asangbidu satkirami thabasu mayum yaurak-tuna suba loiraba phi-singdu walangkhokta phawdoklami lembitondu imungdagi thoklak-tuna manemda sumna hairami ai ngasaidagi ima halakpa ngaijaramlibani karigino-ne nangna ima halakpa ngairamlibabo ataigi nate ima naibu laikaidu hundana ngangi haribase aisu loida tare kaigino ima naibu hunduna nganglibasibo aibu hunduna nganglaga imagi kari kanaba phange lembiton imadi nangbu hunduna ngangkiba leitene nakoina phana soirabasu imana kupsinduna lakpani ima aphabi muk saraklano aisu loina khangmasan imana kari khallibagi haibado imana leikaida ai hullaga ngangdringaida ima hoigi thibongdo kanana thake haibado munna khanthabiyo aduga ngang thaba mamaugi wadu tabada sauna lembiton nangi wahai adudi hinmandra asuk kuibase imana khana zainaba pamdabadagi nangna tawbo khudingmak yaduna lakpani nangna yum asida hek lakpadagi chakhumda sangduna sak thongba yawkhrabro ho thongoi haiduna thongoina thongriba pharasu phatrasu yum asya aigi nupana puriba adu oirabadi aina kaidobagi imungi thabak sujarudoino hai aphawi nangi nupado mama aina pokliba aigi isani ne isa ho imana pokpoirabasu haujikti aigi oijarabado aigi hai aphawiya nang lakbadagi yumse pungloi hit loirabani adumna khatnaringai asaudo halaklami asauna ima aigino launaribadu ai sak yam lami jarawangi ma mirim amasu lakle sialdi pusilakani khangdi chakna gorphu heksai mirim singsi thakna bu hotnabada aigi nupasya yam warabani thaba sauna hai nangna hairibadu kanadana mahaksi pharabasu phatrabasu natai nakoigi namana paduna karimata takpi tabiraktabra hanubi nangnasu aigi imai paga panba sarduna asiyai-duna siensinduna manemgi masam adu phoirami thabadi ahalga oibani mapangal yauramde aduna lembitonna thabagi masam adu phoirami mamagi masam adu phoibaduda asaudo yengba ngamdraduna changsinduna lembitonbu laktun ilami lembitondu nung amada makoktu yaisilami makok adudagi isu thoklami asauba karino nana tawribadubo tawhaidene nangbo tanja aduda atonsu thabak halaklami
ꯂꯦꯝꯕꯤꯇꯣꯟꯗꯨ ꯃꯥꯒꯤ ꯅꯨꯄꯥ ꯎꯕꯗ ꯀꯟꯅ ꯀꯞꯄꯛꯏ꯫ ꯑꯇꯣꯟꯁꯨ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ "ꯅꯨꯄꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯀꯣꯛꯁꯤꯗꯤ ꯀꯔꯤ ꯇꯧꯔꯤꯕ? ꯏ ꯉꯛꯇ ꯉꯥꯏꯔꯤ ꯇꯧꯔꯤꯁꯤꯗꯤ?" ꯂꯦꯝꯕꯤꯇꯣꯟ ꯀꯞꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯨꯄꯥ, ꯏꯃꯥꯒ ꯏꯇꯩꯒꯅ ꯑꯩꯕꯨ ꯐꯨꯔꯤꯕꯅꯦ꯫ ꯀꯣꯛ ꯑꯁꯤꯗ ꯁꯣꯛꯂꯤꯕꯁꯤꯁꯨ ꯏꯇꯩꯅ ꯏꯟꯊꯨꯕꯗ ꯁꯣꯛꯂꯤꯕꯅꯦ꯫ ꯁꯝꯁꯤꯁꯨ ꯏꯃꯥꯅ ꯐꯣꯏꯔꯤꯕꯅꯦ ꯅꯨꯄꯥ꯫ ꯅꯪ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯅꯤ? ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯕꯨ ꯏꯄꯥꯝꯗ ꯊꯤꯟꯕꯤꯔꯣ." ꯑꯇꯣꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯊꯥꯖꯔꯝꯃꯤ꯫ ꯃꯃꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯣ? ꯏꯃꯥ ꯂꯩꯅ ꯂꯩꯅ ꯇꯥꯆꯧꯅ ꯂꯦꯝꯕꯤꯇꯣꯟ ꯏꯟꯊꯨꯔꯒ ꯏꯃꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ꯫ ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯏꯃꯥꯒꯤ ꯁꯝ ꯑꯁꯤ ꯐꯣꯏꯕꯗꯒꯤ ꯅꯪ ꯇꯥꯆꯧꯅ ꯈꯥꯝꯗꯣꯛꯄꯗ ꯁꯣꯏꯕꯗꯒꯤ ꯇꯨꯕꯅꯤ, ꯊꯑꯣꯏꯅ ꯏꯟꯊꯨꯕ ꯅꯠꯇꯦ." "ꯌꯥꯔꯦ ꯏꯃꯥ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯁꯣꯏꯕꯗꯒꯤ ꯏꯟꯊꯨꯕ ꯅꯠꯇꯦ, ꯊꯑꯣꯏꯅ ꯏꯟꯊꯨꯒꯦ ꯌꯥꯎꯅ ꯏꯟꯊꯨꯔꯕꯅꯤ꯫ ꯅꯨꯄꯥ, ꯑꯩꯗꯤ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯈꯣꯏꯅꯤ ꯇꯣꯈꯥꯏꯅ ꯆꯥꯔꯁꯤ꯫ ꯑꯩꯅ ꯈꯔ ꯅꯥꯒꯟꯕꯁꯤꯗ ꯏꯃꯥꯅ ꯑꯩꯕꯨ ꯂꯩꯀꯥꯏꯗꯨ ꯍꯨꯟꯗꯨꯅ ꯉꯥꯡꯉꯤ ꯍꯥꯏꯕ ꯄꯥꯎ ꯑꯩ ꯂꯣꯏꯅ ꯇꯥꯔꯕꯅꯤ." ꯑꯇꯣꯟ ꯁꯥꯎꯅ "ꯏꯃꯥꯃꯛꯅ ꯂꯩꯀꯥꯏꯒꯤ ꯃꯤꯗ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯣꯜꯂꯕ? ꯉꯁꯤꯗꯒꯤ ꯑꯩꯒ ꯏꯃꯥꯒ ꯇꯥꯆꯧꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯕꯅꯤ꯫ ꯅꯨꯄꯤ, ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯤ ꯇꯣꯈꯥꯏꯅ ꯆꯥꯔꯗꯕꯅꯤ꯫ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ." ꯂꯦꯝꯕꯤꯇꯣꯟꯒ ꯑꯇꯣꯟꯒꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯇꯣꯟꯒ ꯂꯦꯝꯕꯤꯇꯣꯟꯒꯗꯨ ꯇꯣꯈꯥꯏꯅ ꯆꯥꯔꯝꯃꯤ꯫ ꯑꯆꯧꯒ ꯃꯃꯥꯒ ꯆꯥꯔꯝꯃꯤ꯫ ꯅꯣꯡ ꯀꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯆꯧꯗꯨ ꯇꯣꯃꯥꯜꯅ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯆꯥꯏꯌꯨ ꯍꯥꯏꯕꯗꯨꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯏꯁꯤꯡ ꯆꯥꯏꯔꯝꯃꯤ꯫ ꯑꯆꯧꯅ ꯇꯧꯔꯤꯕꯗꯨ ꯇꯣꯃꯥꯜꯅꯁꯨ ꯎꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯑꯆꯧꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯆꯧ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ "ꯀꯔꯤ ꯍꯥꯏꯒꯦ ꯈꯨꯔꯥ?" ꯇꯣꯃꯥꯜ ꯁꯥꯎꯅ "ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯁꯨꯛ ꯀꯟꯅ ꯅꯣꯡ ꯆꯨꯔꯤꯕꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯏꯁꯤꯡ ꯆꯥꯏꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ?" "ꯈꯨꯔꯥꯅ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯆꯥꯏꯌꯨ ꯍꯥꯏꯕꯗꯨꯗ ꯆꯥꯏꯖꯕꯅꯤ ꯈꯨꯔꯥ꯫ ꯅꯪꯃꯨꯛ ꯄꯪꯕ ꯃꯤꯁꯤꯕꯨ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯒꯗ꯭ꯔꯣ? ꯁꯤꯒꯤ ꯁꯦꯜꯁꯦ ꯂꯧ, ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯅꯪ ꯊꯕꯛ ꯂꯥꯛꯂꯅꯨ." ꯑꯆꯧꯗꯨ ꯁꯦꯜ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯇꯣꯃꯥꯜꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯑꯆꯧ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ꯫ ꯏꯃꯥꯅꯦ ꯅꯪꯒꯤ ꯈꯟꯕꯗ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎꯁꯨ ꯇꯣꯈꯥꯏꯅ ꯆꯥꯈ꯭ꯔꯦ꯫ ꯏꯃꯥꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯉꯝꯗ꯭ꯔꯦ꯫ ꯎꯃꯪꯗ ꯆꯠꯇꯨꯅ ꯎ ꯌꯥꯟꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨ, ꯃꯗꯨ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ." ꯑꯆꯧꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯆꯧꯗꯨ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯂꯥꯛꯄꯗ ꯑꯁꯣꯛꯄ ꯎꯆꯦꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯕꯨ ꯎꯕꯗ ꯑꯆꯧꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗꯒꯤ ꯂꯧꯈꯠꯂꯝꯃꯤ꯫ "ꯎꯆꯦꯛ ꯑꯁꯤꯗꯤ ꯏ ꯂꯣꯏꯅ ꯊꯣꯛꯂꯦꯗꯅ. ꯎꯆꯦꯛꯁꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯎꯆꯦꯛ ꯑꯁꯤꯒꯤ ꯑꯁꯣꯛꯄꯁꯤꯗ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯨꯔꯒꯦ." ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯆꯧꯗꯨ ꯎꯆꯦꯛ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯥ ꯃꯆꯥ ꯍꯜꯂꯛꯄ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯑꯆꯧꯕ ꯅꯪꯕꯨ ꯎꯃꯪꯗ ꯎ ꯌꯥꯜꯂꯨꯅꯤꯗꯅ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯍꯜꯂꯛꯂꯕꯗꯤ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯣ?" "ꯏꯃꯥ, ꯎꯆꯦꯛꯁꯤ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯍꯤꯗꯥꯛ ꯍꯥꯞꯂꯨꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ." "ꯎꯆꯦꯛ ꯑꯁꯤꯗꯤ ꯁꯣꯛꯂꯦꯗꯅ, ꯏꯃꯥ ꯍꯤꯗꯥꯛ ꯁꯦꯝꯂꯛꯀꯦ, ꯎꯆꯦꯛ ꯑꯁꯤꯒꯤ ꯑꯁꯣꯛꯄꯗ ꯍꯥꯞꯅꯅꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯍꯤꯗꯥꯛ ꯁꯦꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯒꯤ ꯑꯁꯣꯛꯄꯗꯨꯗ ꯍꯥꯞꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯆꯥꯅꯕ ꯆꯦꯡꯁꯨ ꯊꯥꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯕꯒ ꯎꯆꯦꯛ ꯑꯗꯨꯒꯤ ꯑꯁꯣꯛꯄꯗꯨꯁꯨ ꯐꯔꯝꯃꯤ꯫ ꯑꯆꯧꯅ ꯎꯆꯦꯛ ꯑꯗꯨꯕు ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯎꯃꯪꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯆꯧꯅ ꯎꯆꯦꯛ ꯑꯗꯨ ꯍꯦꯛ ꯊꯥꯗꯣꯛꯄꯒ ꯎꯆꯦꯛ ꯑꯗꯨ ꯂꯥꯏ ꯅꯨꯄꯥ ꯑꯃ ꯑꯣꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯆꯧꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ "ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯩꯕꯨ ꯆꯥꯡꯌꯦꯡ ꯇꯧꯅꯕ ꯎꯆꯦꯛ ꯑꯣꯜꯂꯒ ꯂꯥꯛꯂꯤꯕ꯭ꯔꯥ? ꯍꯥꯏꯌꯨ." ꯂꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯑꯆꯧꯗ ꯌꯦꯡꯗꯨꯅ "ꯍꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯇꯥꯏꯕꯪ ꯃꯤ, ꯑꯩꯍꯥꯛ ꯑꯁꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯣꯏꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕు ꯐꯠꯇꯕ ꯂꯥꯏꯅ ꯈꯪꯕꯗꯒꯤ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯅꯍꯥꯛꯅ ꯑꯩꯕు ꯀꯟꯕꯤꯕꯅꯤ꯫ ꯅꯪꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯅꯅꯕ ꯑꯩ ꯅꯪꯉꯣꯟꯗ ꯄꯣꯠꯁꯛ ꯑꯃ ꯄꯤꯔꯒꯦ." ꯂꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯈꯨꯗꯣꯞ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ꯫ "ꯈꯨꯗꯣꯞ ꯑꯁꯤ ꯂꯧꯁꯤꯜꯂꯨ. ꯃꯁꯤꯒꯤ ꯃꯇꯦꯡꯅ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯄ ꯑꯣꯏꯖꯔꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏ ꯅꯨꯄꯥ ꯑꯗꯨ ꯃꯥꯡꯈꯤ꯫ ꯑꯆꯧꯅ ꯈꯨꯗꯣꯞ ꯑꯗꯨ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯃꯗ ꯁꯤꯖꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯨꯠꯁꯥꯗꯨꯗꯤ ꯌꯥꯝꯅ ꯆꯥꯎꯕꯅ ꯈꯨꯗꯣꯞ ꯑꯗꯨ ꯆꯥꯗ꯭ꯔꯤ꯫ ꯑꯆꯧ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ "ꯈꯨꯗꯣꯞꯁꯤꯁꯨ ꯆꯥꯗ꯭ꯔꯤꯅꯤ. ꯑꯩꯅ ꯌꯥꯡ ꯀꯪꯂꯝꯂꯕꯗꯤ ꯈꯨꯗꯣꯞꯁꯦ ꯆꯥꯔꯝꯒꯗꯕꯅꯤ. ꯑꯩꯁꯦ ꯌꯥꯡ ꯀꯪꯂꯗꯤ ꯅꯨꯡꯉꯥꯏꯅꯤꯗ." ꯑꯆꯧꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕꯒ ꯑꯆꯧꯒꯤ ꯃꯕꯨꯛ ꯑꯀꯪꯕꯗꯨ ꯅꯣꯏꯕ ꯈꯔ ꯈꯔ ꯍꯟꯊꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯆꯧꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯆꯧꯗꯨ ꯃꯌꯥꯡ ꯀꯪꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯆꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ "ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ
ꯂꯥꯏ ꯅꯨꯄꯥꯗꯨꯅ ꯄꯤꯔꯝꯕ ꯈꯨꯗꯣꯞ ꯑꯁꯤꯒꯤ ꯃꯄꯥꯜꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯗꯣꯞ ꯑꯁꯦ ꯑꯩꯉꯣꯟꯗ ꯂꯩꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯁꯥꯃꯨ ꯍꯥꯏꯗꯅ ꯅꯣꯛꯅꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯌꯥꯔꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯆꯧꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯆꯧ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯊꯦꯝꯕꯨꯡ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯑꯆꯧꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯊꯦꯝꯕꯨꯡꯁꯦ ꯑꯩꯅ ꯅꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯕꯨ ꯁꯥꯃꯨ ꯍꯥꯏꯗꯅ ꯌꯥꯝ ꯂꯛꯅꯈꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯃꯥꯁꯨ ꯅꯣꯏꯍꯜꯂꯒꯦ꯫ ꯍꯦ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯗꯣꯞ, ꯊꯦꯝꯕꯨꯡ ꯑꯁꯤ ꯁꯥꯃꯨꯒꯨꯝꯅ ꯅꯣꯏꯍꯟꯕꯤꯌꯨ꯫ ꯑꯆꯧꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕꯒ ꯊꯦꯝꯕꯨꯡꯗꯨ ꯁꯥꯃꯨꯒꯨꯝꯅ ꯅꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯆꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯦꯝꯕꯨꯡꯗꯤ ꯈꯪꯍꯧꯗꯅ ꯈꯪꯅꯣꯏ ꯅꯣꯏꯈꯠꯂꯛꯄꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯀꯩꯅꯣ ꯑꯩꯅ ꯈꯪꯍꯧꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯣꯏꯔꯛꯂꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯛꯂ? ꯃꯐꯝ ꯃꯔꯥꯡ ꯑꯝꯇ ꯈꯪꯗ꯭ꯔꯤ꯫ ꯑꯆꯧꯗꯣ ꯊꯦꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯊꯦꯝꯕꯨꯡ ꯀꯩꯅꯣ ꯅꯪꯒꯤ ꯈꯨꯅꯣꯏꯗꯨꯗꯤ? ꯅꯪꯗꯤ ꯁꯥꯃꯨꯕꯨ ꯃꯥꯜꯂꯤꯅꯦ꯫ ꯊꯦꯝꯕꯨꯡꯗꯣ ꯑꯆꯧꯅ ꯃꯌꯥꯡ ꯀꯪꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯪꯕꯨ ꯑꯆꯧ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯅ ꯁꯥꯃꯨꯅ ꯂꯛꯅꯕꯗꯣ? ꯃꯥꯅꯤꯅꯦ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯗꯤ ꯌꯥꯡ ꯀꯪꯂꯦ, ꯑꯗꯨꯅ ꯁꯥꯃꯨ ꯃꯥꯟꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯅꯣꯏꯔꯕꯅꯤꯅ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯁꯥꯃꯨ ꯀꯧꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯗꯣ ꯊꯦꯝꯕꯨꯡꯗ ꯌꯦꯡꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯆꯧ, ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯣꯛꯂꯤꯕꯗꯣ? ꯑꯩꯅ ꯅꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯣꯏꯅ ꯅꯣꯛꯅꯈꯤꯕꯗꯨꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯣꯏꯅ ꯑꯩꯉꯣꯟda ꯅꯣꯛꯅꯈꯤꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯆꯧꯅ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕ ꯑꯣꯏꯕꯅ ꯊꯦꯝꯕꯨꯡꯗꯨ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯆꯧꯅ ꯁꯨꯝ ꯍꯜꯂꯛꯄꯗ ꯐꯩꯖꯥꯎ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯆꯧ ꯐꯩꯖꯥꯎꯕꯨ ꯎꯕꯗ, ꯑꯩꯉꯣꯟꯗ ꯁꯥꯃꯨ ꯍꯥꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯛꯅꯕꯗꯤ ꯐꯩꯖꯥꯎꯅꯤ, ꯑꯗꯨꯅ ꯃꯥꯕꯨꯁꯨ ꯁꯥꯃꯨ ꯑꯣꯜꯍꯜꯂꯒꯦ꯫ ꯑꯆꯧꯅ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯗꯣꯞ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎꯕꯨ ꯁꯥꯃꯨ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯐꯩꯖꯥꯎꯗꯨ ꯈꯪꯍꯧꯗꯅ ꯁꯥꯃꯨ ꯑꯣꯟꯕꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯩꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯥꯃꯨ ꯑꯣꯜꯂꯤꯕ? ꯑꯆꯧꯗꯨ ꯐꯩꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯥꯏꯗꯒꯤ ꯁꯥꯃꯨꯅꯣ ꯁꯤꯅ? ꯐꯩꯖꯥꯎꯅ, ꯑꯆꯧ ꯑꯩ ꯁꯥꯃꯨ ꯅꯠꯇꯦ, ꯑꯩ ꯐꯩꯖꯥꯎꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯜꯗꯗꯤ ꯐꯩꯖꯥꯎ ꯀꯧꯕ ꯁꯥꯃꯨꯗꯤ ꯂꯩꯇꯦꯍꯦ꯫ ꯑꯆꯧ ꯑꯩ ꯁꯥꯃꯨ ꯅꯠꯇꯦ, ꯑꯩꯍꯥꯛꯇꯤ ꯎꯃꯪ ꯑꯁꯤꯗ ꯎ ꯌꯥꯟꯕ ꯂꯥꯛꯄꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯁꯥꯃꯨ ꯑꯣꯟꯈꯤꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯤ꯫ ꯑꯆꯧ ꯅꯣꯛꯂꯒ, ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯅꯪꯅ ꯑꯩꯕꯨ ꯁꯥꯃꯨ ꯍꯥꯏꯗꯨꯅ ꯅꯣꯛꯅꯈꯤꯕꯗꯣ? ꯅꯪꯕꯨ ꯁꯥꯃꯨ ꯑꯣꯜꯍꯜꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ, ꯑꯩꯅ ꯑꯣꯜꯍꯟꯕꯅꯤ꯫ ꯑꯩꯕꯨ ꯁꯥꯃꯨ ꯑꯣꯜꯍꯜꯂꯤꯕꯁꯦ ꯅꯪꯅꯅꯦ ꯍꯥꯏꯕ? ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯑꯩꯕꯨ ꯁꯥꯃꯨ ꯑꯣꯜꯍꯜꯂꯤꯕ? ꯑꯩꯉꯣꯟꯗ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯗꯣꯞ ꯑꯃ ꯂꯩ꯫ ꯈꯨꯗꯣꯞ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯑꯩꯅ ꯅꯪꯕꯨ ꯁꯥꯃꯨ ꯑꯣꯜꯍꯟꯕꯅꯤ꯫ ꯐꯩꯖꯥꯎꯅ ꯍꯥꯏꯖꯔꯛꯏ꯫ ꯑꯆꯧ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯁꯥꯃꯨ ꯍꯥꯏꯅ ꯂꯛꯅꯔꯔꯣꯏ꯫ ꯑꯩꯕꯨ ꯃꯤ ꯑꯃꯨꯛꯇ ꯑꯣꯜꯍꯟꯕꯤꯌꯨ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯃꯨ ꯂꯛꯅꯕꯗꯣ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯆꯧꯗꯨ ꯆꯠꯈꯤ꯫ ꯑꯆꯧꯒꯤ ꯃꯃꯥꯒ ꯂꯦꯝꯕꯤꯇꯣꯟꯒꯗꯨ ꯈꯠꯅꯔꯝꯃꯤ꯫ ꯊꯕꯥꯅ, ꯃꯆꯤꯟ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯕ ꯃꯧꯁꯤꯕꯨ ꯀꯔꯤ ꯃꯧꯅꯣ? ꯈꯣꯟꯖꯦꯜꯃꯛꯅ ꯀ꯭ꯋꯥꯛꯀ ꯆꯞ ꯃꯥꯟꯅꯩ꯫ ꯀ꯭ꯋꯥꯛ ꯑꯣꯏꯅ ꯄꯣꯛꯀꯗꯕꯗ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯦꯅꯦ꯫ ꯀꯔꯤ ꯑꯩꯕꯨ ꯀ꯭ꯋꯥꯛ ꯑꯣꯏꯅ ꯄꯣꯛꯀꯗꯕꯗ ꯀꯥꯏꯅ? ꯑꯗꯨꯗꯤ ꯏꯃꯥꯗꯤ ꯆꯔꯣꯏ ꯑꯣꯏꯅ ꯄꯣꯛꯀꯗꯕꯅꯤ꯫ ꯑꯆꯧꯅ ꯈꯜꯂꯤ, ꯍꯥꯏꯒꯨꯝꯂꯗꯅ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤꯁꯦ ꯀ꯭ꯋꯥꯛꯀ ꯆꯞ ꯃꯥꯟꯅꯩ, ꯃꯁꯤ ꯀ꯭ꯋꯥꯛ ꯑꯣꯜꯍꯜꯂꯒꯦꯗ꯫ ꯊꯕꯥꯗꯨ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯦꯝꯕꯤꯇꯣꯟꯁꯨ ꯃꯅꯦꯝꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯉꯥꯡꯍꯧꯔꯤ꯫ ꯑꯆꯧꯅ ꯈꯨꯗꯣꯞ ꯑꯗꯨꯗ, ꯍꯦ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯗꯣꯞ, ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤꯁꯤ ꯀ꯭ꯋꯥꯛ ꯑꯣꯜꯍꯜꯂꯨ꯫ ꯑꯆꯧꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕꯒ ꯂꯦꯝꯕꯤꯇꯣꯟꯗꯨ ꯀ꯭ꯋꯥꯛ ꯑꯣꯜꯂꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟ ꯈꯪꯍꯧꯗꯅ ꯀ꯭ꯋꯥꯛ ꯑꯣꯟꯕꯗꯨꯗ ꯌꯥꯝꯅ ꯉꯛꯅ, ꯑꯩꯗꯤ ꯀꯃꯥꯏꯅ ꯀ꯭ꯋꯥꯛ ꯑꯣꯜꯂꯤꯕ? ꯑꯣꯟꯒꯦ ꯍꯥꯏꯔꯕꯁꯨ ꯈꯔ ꯐꯖꯕ ꯇꯦꯅꯋꯥꯒꯨꯝꯅ ꯑꯣꯜꯂꯗꯤ ꯐꯒꯗꯕꯅꯤ꯫ ꯃꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯎꯆꯦꯛ ꯑꯃ ꯍꯦꯛ ꯑꯣꯜꯂꯗꯅ ꯑꯩꯁꯤꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯀ꯭ꯋꯥꯛ ꯑꯗꯨꯝ ꯑꯣꯜꯂꯒ ꯂꯩꯗꯧꯔꯕ ꯖꯥꯠꯂ? ꯑꯩꯒꯤ ꯅꯨꯄꯥꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯏꯅꯣ? ꯃꯥ ꯍꯜꯂꯛꯂꯁꯨ ꯀꯥꯟꯅꯔꯔꯣꯏꯅꯦ꯫ ꯃꯥꯅ ꯑꯩꯒꯤ ꯁꯛ ꯈꯪꯕꯤꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯥꯗ ꯅꯣꯛꯂꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯇꯩ ꯑꯅꯣꯏꯕꯗꯨ ꯅꯠꯇ꯭ꯔꯅꯦ? ꯃꯥꯗꯤ ꯅꯣꯏꯔꯝꯗ꯭ꯔꯦꯅ꯫ ꯃꯥꯅ ꯅꯣꯛꯂꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯅꯠꯇ꯭ꯔꯒ ꯑꯩꯅ ꯀ꯭ꯋꯥꯛ ꯑꯣꯜꯂꯤꯕꯁꯦ ꯃꯥꯅ ꯑꯣꯜꯍꯟꯕ ꯖꯥꯠꯂ? ꯑꯆꯧꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯕꯥꯗꯤ ꯃꯁꯥꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯆꯧꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯃꯃꯥꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯥꯅꯗꯤ ꯊꯥꯖꯔꯝꯗꯦ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯏꯃꯥꯗꯤ ꯅꯣꯏꯒꯤ ꯃꯤꯇ꯭ꯔꯪ ꯀꯥꯏꯗꯨ ꯊꯥꯖꯗꯦ꯫ ꯏꯃꯥꯅ ꯊꯥꯖꯗ꯭ꯔꯗꯤ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯑꯃꯨꯟꯕ ꯍꯩꯅꯧ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯟꯒꯦ, ꯌꯦꯡꯉꯨ꯫ ꯍꯦ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯗꯣꯞ, ꯍꯩꯅꯧ ꯑꯃꯨꯟꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯜꯂꯨ꯫ ꯈꯪꯍꯧꯗꯅ ꯍꯩꯅꯧ ꯑꯃꯨꯟꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯕꯥꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯆꯥꯅ ꯊꯛꯅꯕ ꯆꯦꯡ ꯍꯋꯥꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯜꯂꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥ ꯊꯥꯖꯒꯅꯤ꯫ ꯑꯆꯧꯅ ꯆꯦꯡ ꯍꯋꯥꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯕꯥꯁꯨ ꯊꯥꯖꯔꯦ꯫ ꯃꯃꯥ ꯃꯆꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯉꯥ ꯊꯣꯡꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯇꯣꯟꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯝꯗꯕꯗꯨꯗ ꯃꯄꯥꯝ ꯆꯠꯈꯤꯕꯣꯏ ꯈꯜꯂꯝꯃꯤ꯫ ꯑꯇꯣꯟꯁꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯔꯒ ꯇꯨꯝꯂꯝꯃꯤ꯫
ꯑꯆꯧꯅ ꯃꯉꯣꯟꯗ ꯅꯣꯛꯅꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯁꯥ ꯎꯆꯦꯛ ꯂꯣꯏꯅ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯁꯥ ꯎꯆꯦꯛꯅ ꯑꯌꯥꯝꯕ ꯑꯣꯏꯔꯦ꯫ ꯅꯣꯡꯃ ꯈꯨꯜ ꯑꯗꯨꯗ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯃꯅ "ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯍꯜꯂꯛꯇꯕ ꯍꯞꯇꯥ ꯑꯃ ꯍꯦꯜꯂꯛꯂꯦ꯫ ꯍꯟꯗꯛ ꯃꯔꯛ ꯈꯨꯜ ꯑꯁꯤꯗꯒꯤ ꯃꯤ ꯃꯥꯡꯂꯤꯕꯁꯤ ꯐꯅꯗꯤ ꯌꯥꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯊꯤꯖꯤꯟꯕ ꯃꯊꯧ ꯇꯥꯏ"꯫ ꯑꯗꯨꯝꯅ ꯋꯥ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯊꯦꯝꯕꯨꯡ ꯆꯪꯉꯛꯇꯨꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯤꯁꯤꯡꯗꯨ ꯑꯆꯧꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯆꯧꯒꯤ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯊꯕꯥ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ "ꯏꯃꯥꯒꯤ ꯑꯆꯧꯕ, ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯔꯥ ꯍꯥꯏꯌꯨ"꯫ "ꯑꯆꯨꯝꯕꯅꯤ ꯏꯃꯥ꯫ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯅꯣꯛꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯂꯃꯟ ꯁꯤꯡꯅꯕ ꯂꯥꯏ ꯅꯨꯄꯥꯗꯨꯅ ꯈꯨꯗꯣꯞꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕꯅꯤ"꯫ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯁꯣꯔꯅ ꯅꯉꯣꯟꯗ ꯈꯨꯗꯣꯞ ꯑꯗꯨ ꯄꯤꯔꯝꯂꯤꯕꯗꯣ ꯑꯐꯕ ꯊꯕꯛ ꯇꯧꯅꯕ ꯄꯤꯔꯝꯂꯤꯕꯅꯤ꯫ ꯅꯪꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯏꯁꯣꯔꯅ ꯁꯥꯎꯒꯅꯤ꯫ ꯅꯪꯅ ꯁꯥ ꯎꯆꯦꯛ ꯑꯣꯜꯍꯟꯈꯤꯕꯁꯤꯡꯗꯣ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯍꯜꯂꯨ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ"꯫ ꯃꯃꯥꯅ ꯍꯥꯏꯕꯗꯒꯤ ꯑꯆꯧꯅ ꯃꯥꯅ ꯁꯥ ꯎꯆꯦꯛ ꯑꯣꯜꯍꯟꯈꯤꯕꯗꯨ ꯃꯤ ꯑꯃꯨꯛ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟꯁꯨ ꯃꯤ ꯑꯣꯜꯂꯤ꯫ ꯂꯦꯝꯕꯤꯇꯣꯟꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯑꯆꯧꯁꯨ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯆꯧꯕꯨ ꯂꯥꯏꯒꯨꯝꯅ ꯁꯛꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯑꯆꯧꯁꯨ ꯅꯨꯄꯤ ꯊꯤꯔꯝꯃꯤ꯫ ꯑꯇꯣꯟꯒ ꯂꯦꯝꯕꯤꯇꯣꯟꯒꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯈꯤꯔꯝꯃꯤ꯫